Akasvani Imphal Kshetrimayum Chitrabhanu na pau pazari. Pradhanmantri Narendra Modi ngasi Bengaluru da Bande Bharat Redgari ahum Bengaluru Belagavi Mata Vaishnav Devi Katra Amritsar amasung Nagpur Pune KSR Railway Station degi lamthakre tungda Pradhanmantri na Yellow Line Metro Service su lamthaki Sri Modi na corridor ani legedaba Namo Metro gi ahum suba tangka ki sana bai jatra su hungani Karnataka gi Mukhyamantri Siddharamaya amasung Upamukhyamantri BK Sibkumar na Pradhanmantri Butaram Okhi Kendra gi Rail Mantri Aswini Vaishnav na hairi Bharat asi America da smartphone supply tawba ngamba lebak singi manungda khwaidagi mukokta leiba ngamle Bharat asi malingi oini yengbada mobile phone saba khwaidagi chawba ani suba lebak su oiri wafam masing asi Bangalore da Bande Bharat Express Pradhanmantri na lamthabagi thoramda mantri na phongdokhibani Ngaksal Mantri Rasna Singh ngasi Madhya Pradesh ta lupa koti lising ama chani panchang na pakhe kadaba manufacturing project BEML Rail Hub ki urep uyung tamkre project asi Raisen Zilla gi Umar Rao khungangda lam hectare humpu henbada pakhe kadabani machina miyoi lising manga henbada thabak phangana ba pandam thamle Pradhanmantri Narendra Modi na MP Singilene na ba nongna saba type 7 multi story flat chama ga marfu mari New Delhi gi Baba Farak Singh Marta Hing Sangaragani Pradhanmantri Office ki pauna hai residential unit amamamda square feet lising manga henbegi mapamda residential amadi office ki thabak thorum sing ningthina pangthokpa yahalagani building sing asi matanga chunaraba design gi namuna da earthquake resistant oraba complex ni ain kaina changsilakpa mitop sing mikok thidok tingai mangoina na maramdam dahlan khiba amasung mitei bu schedule tribe list ta amuk khana chanhan ba highway hiram asida miyam puna khangmina bagi thorop mama Imphal West ki lamboi khongnang khongde leiba United Friendship Library Club ta pangthokli thormasi mitei tribe union Rambai Tingol Village Volunteer Force amasung Universal Friendship Organization na punna khosam duna shinbani Med Department Hairi Manipur yaung na leba sige awang thangba amasung awang nongpo ki raisa sindanga si akan manong chugani Imphal Meteorological Center ki pauna hai Tamenglong Senapati Ukhrul Kamjong Tenopol amasung Chandel da lakleba numit nini humni asida akha ara yaung na nong churaba yai pausna hai Manipur Nagaland Arunachal Pradesh Assam Meghalaya Mizoram Tripura Sikkim Nongchup Bengal Andhra Pradesh ki samudra khongban amasung Madhya Pradesh ki Nongchup thangba sarukta akan manong chugani Uttarakhand na ngasi yamna kanba nong chugani hari Himachal Pradesh Punjab Haryana Chandigarh Delhi Uttar Pradesh ki nongpo amasung nongchup thangba sarusing da su ngasi akan manong chugani hari Telangana gi mapung kaya da ngara akan manong taki makata na lakliba numi karani asida su akan manong tagani hari Varaki machu hongi firal ikai khamna utna Hargar Tiranga campaign da leba sinba tungna saruk yari Nagaland su Public Health Engineering Department sinduna Hargar Tiranga Hargar Swas Hogdokre Delhi gi Shiksha Mantri Asis Sudna Tiranga Red New Delhi gi Tiaras Stadium degi lamthakre thorum aduda wangang bada mahang na hai varaki humuda mapan suba ningtam numika madilena na pangtokpa lamjil aduda angang lising mapan chamapan hena makuta jati gi machu augi biral paiduna saruk yakhi Meghalaya Sarkar na Bharat masung Bangladesh ki ngangkhaida economic corridor ama Sangbanaba Kendra Sarkar da prastab tawkre Mukhyamantri Konar ke samana hai kilometer chahum hena konsingantaba economic corridor asina rajya asiki tongan bazila sing fauduna national highway chani taratar amasung Fulbari Dubri Thonga samnahan gani masina rajya asiki connectivity hengalhan gani Thorang asi Pradhanmantri Seltu Mantri amasung Donor Mantraloy da taksinkre thorang asi pakhananabagi thazuba pirekle haina mahangna makhata na phongdokhi Ngasi asi World Lion Day ni thoramasi Gujarat ki Barda Wildlife Sanctuary da Mega World Life Conservation Drive tataduna pangthokre thoram aduda Kendra gi Mantri Bhupendra Yadav masung Gujarat ki Mukhyamantri Bhupendra Patel saruk yakhi Sri Bhupendra Yadav na leba shigi nongsa gi masing Chanipal marfutra manthoida hengalakpada nungaiba phongdorakli leba shigi nongsha kannaba amasung eco-tourist akhona ba lupa koti chama marfu thadaragani Chief of Defence Staff General Anil Chauhan Hari Operation Shindu Mai Pangna Chatakhiba ase service ahungi tawbungam bagi khudam amani Secunderabad pangthopa thoram amada saruk yaraduna Sri Chauhan hai Bharat lamina anobo technology kya sinaduna land from the Mai Pangna ba hona bagi tangai fedabal lei Chamakuntra Mari Suba Durang Cup da ngasi Neroka FC ga Real Kashmir FC ga ngasi nungtil pung mari da Imphal Kumalampak Main Stadium da sanaragani Pauli Seri